Radiant Finance ki LUCHINGBA NEPRAM ROMEO na MAHAKKI entrepreneur ki THABAK THOURAM SHING mai PAKHANNABA AMADI HENGATHANNABA HOTNABANI MASIDA MAHAKKI AHAL LAMAN SHING na THAMLAMBA LANTHUM kaya SHIJINARI HAINA PHONGDOKLIBA asi Lanna claim Toubani HAINA Kangleipak Communist Party Kcp Politburo Standing Committee na Phongdorakli Politburo Standing Committee ki Information and Public Relations Department ki Secretary M. Punsibana Press ta Thadorakpa Chero Lamada Radiant Finance Ponzi Scheme da ROMEO ki imong manung yaude hairabasu Hefo Organa Valley Private Limited ki Board of Directors ta MAHAKKI loinabi gitabali ngangom amasung atoppa rubber stamp CEO Janet Ningthozam yauri Mayon Green Tech Private Limited tasu MAHAK amasung MAHAKKI loinabi na director sing oiri atoppa Mayon Radiant Nidhi Limited tasu ROMEO masa MAHAKKI loinabi gitabali amasung NEPRAM Susila na director sing oiri company asika CEO gi additional charge na NEPRAM Susila na pairi masina ROMEO ki scam universe asida MAHAKKI loinabi amadi NEPRAM Susila su yauri haibasi mayek seng na takle Radiant Group of Companies ki Cell Company ahum amasung Imphal East ki Maiba Khulda laiba Radiant Club and Resort asisu NEPRAM ROMEO masamakini resort asigi lam machet khara masagi oirabasu atai achoba saruk ayambadi victim oiraba investors singdagi khongat khiba sel na laibani hairi Radiant Finance na gitabali ngangom amasung mangsata bam Johnny ki mingda license number 334 MBML2021 gi Makada miyamdagi sel khomgatlaga madugi senpham kharana khunai gi thabakta sijinabo oin utlaga ayamba senpham na masagi lanthum lepsinabo hotnari hairi NEPRAM ROMEO MAHAKKI loinabi ngangom gitabali amasung machal NEPRAM Suslagi oina party asigi Politburo Standing Committee na matik chai khanba action ama mafam matam ama hektada laukhat pangami adomai namak party na minungsi amagi makhada makoina victim sing dagi laukhat ki senpham sing ado practical oiba plan amagi makhada akaknaba matam da pigani hairagadi khannabagi matam laigani makoi ahumgi mamingda laiban lanthum sing yonba laiba amasung mortgage tawbada athingba thamduna lakliba asigi mathakta maiba khulda laiba Radiant Club and Resort tasu athingba thamle maramaduna kanaguma amatana resort asida changbiganu makoi ahumgi mathakta akanba wafam thamlakpagi mathakta victim oiraba investors singi khalaga nongmai maruna achumba wael phanghanbada karisu ninghannaba leiroi hainasu journalist na akan mawafam thamlaklei